ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ, ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤꯅ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ 2020ꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯐꯝꯗꯣ ꯑꯟꯗ꯭ꯔꯣꯒꯤ ꯀꯨꯀꯤ ꯇꯥꯕ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯣꯁꯟ ꯀꯧꯏ꯫ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯑꯗꯨꯝ ꯋꯥꯅ ꯍꯧꯔꯛꯄ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯋꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯏꯅꯕ ꯂꯣꯏꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ 3-4 ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 10ꯃꯨꯛ ꯊꯕꯛ ꯁꯨꯕ ꯑꯗꯨ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯝꯍꯥꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯏ꯫ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯀꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯄꯣꯛꯂꯛꯏ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯥꯏꯔꯤꯕ ꯊꯤꯀꯥꯗꯥꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯃꯁꯥꯃꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤꯗ "ꯉꯁꯤꯗꯤ ꯅꯣꯏ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤꯅ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯣ" ꯍꯥꯏꯗꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯒ ꯃꯥꯁꯨ ꯆꯠꯈꯤ꯫ ꯃꯗꯨꯗ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ "ꯔꯣꯁꯟ, ꯅꯪꯒ ꯍꯦꯟꯕꯒ ꯌꯦꯟꯗꯣ ꯂꯩꯔꯨꯔꯣ, ꯑꯗꯨꯒ ꯈꯨꯟꯒꯤ ꯍꯤꯗꯥꯛ ꯂꯩꯐꯝ ꯀꯥꯏꯗ ꯂꯩꯒꯦ ꯍꯪꯂꯒ ꯍꯤꯗꯥꯛ ꯈꯔꯁꯨ ꯌꯥꯎꯔꯛꯎ. ꯑꯗꯨ ꯅꯨꯡꯇꯤꯒꯤꯗꯤ ꯇꯧꯔꯣꯏꯀꯣ, ꯉꯁꯤꯈꯛ ꯁꯨꯝ ꯑꯍꯥꯟꯕꯁꯤꯗ ꯂꯥꯛꯄꯒꯤꯁꯨ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯁꯤ ꯍꯥꯏꯕꯅꯤ." ꯑꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯩꯁా ꯈꯔ ꯄꯤꯔꯛꯏ꯫ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯩꯅꯕ ꯈꯣꯂꯥ ꯁꯦꯝꯃꯒꯦ ꯍꯥꯏꯗꯨꯅ ꯂꯩꯅꯍꯧꯏ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯏꯕꯥꯅꯤꯁꯨ ꯁꯥ ꯂꯩꯕ ꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯟꯒꯤ ꯁꯥ ꯂꯩꯕ ꯃꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯚꯦꯟꯗꯔ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯕꯒ ꯏꯕꯥꯅꯤꯁꯨ ꯐꯔꯦ ꯍꯥꯏꯗꯅ ꯁꯥ ꯑꯗꯨꯁꯨ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯄꯨꯟꯅ ꯂꯩꯗꯨꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯌꯧꯔꯛꯄꯗ ꯈꯣꯂꯥ ꯑꯗꯨꯁꯨ ꯀꯥꯕꯛ ꯂꯥꯕꯛ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅꯁꯨ "ꯅꯕꯥꯅꯤ ꯍꯜꯂꯛꯑꯕ꯭ꯔꯥ? ꯐꯔꯦ ꯑꯗꯨꯗꯤ ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯁꯥꯗꯣ ꯊꯣꯡꯀꯠꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯃꯌꯥꯝꯁꯨ ꯍꯤꯗꯥꯛ ꯐꯨꯟꯗ ꯉꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯄꯨꯡꯇꯨꯝꯗ ꯇꯨꯝꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯆꯈꯥꯏꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯁꯨꯕꯗꯣ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯃꯔꯣꯝꯗꯁꯨ ꯂꯝꯗ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯕꯁꯦ ꯈꯣꯡꯆꯠ ꯑꯗꯨꯅꯁꯨ ꯑꯍꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯊꯕꯛꯇꯨ ꯁꯨꯕ ꯍꯧꯔꯛꯄꯗ ꯐꯥꯎꯟꯗꯦꯁꯟ ꯍꯩꯕ ꯈꯣꯠꯄ ꯇꯧꯔꯛꯄꯗ ꯑꯩꯁꯦ ꯏꯁꯥꯁꯦ ꯋꯥꯕꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯗ ꯈꯪꯍꯧꯗꯦ ꯇꯨꯝꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯏꯁꯤꯁꯤꯅ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯁꯨ ꯆꯥꯍꯧꯗ꯭ꯔꯕꯅꯤꯅ ꯆꯥꯛꯁꯦ ꯂꯥꯝꯕꯗ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯆꯐꯨ ꯂꯩꯐꯝ ꯑꯗꯨꯗ ꯆꯪꯉꯒ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦ ꯌꯦꯡꯉꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯆꯥꯛ ꯈꯔꯗꯤ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯟꯁꯥꯡꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯊꯨꯝ ꯈꯔ ꯇꯣꯜꯂꯒ ꯑꯩꯁꯨ ꯆꯥꯛ ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯅ ꯃꯄꯥꯟꯗ ꯈꯨꯠ ꯍꯥꯝꯕ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯁꯥꯔꯤꯕ ꯑꯗꯣꯝꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯩꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯕꯣ? ꯀꯗꯣꯝꯗꯒꯤ ꯀꯞꯄꯤꯕ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯅꯣ ꯃꯐꯝ ꯂꯝꯍꯥꯡ ꯑꯁꯤꯗꯕꯣ? ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯐꯠ ꯐꯠ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯒꯨꯂꯨ ꯀꯧꯕ ꯑꯃ ꯂꯩ, ꯃꯥꯕꯨ ꯑꯩꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯥꯁꯨ ꯇꯟꯅ ꯇꯟꯅ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯒꯨꯂꯨ, ꯑꯉꯥꯡ ꯑꯃ ꯀꯞꯄꯤꯁꯤ ꯅꯪ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ?" ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ "ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯅꯣ? ꯂꯝꯍꯥꯡꯁꯤꯗ ꯇꯥꯗꯦ ꯇꯥꯗꯦ" ꯍꯥꯏꯗꯅ ꯃꯥꯗꯤ ꯑꯃꯨꯛ ꯇꯨꯝꯁꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯀꯞꯄꯝꯕ ꯑꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯩꯁꯨ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯃꯇꯧꯗꯨꯗ ꯋꯥꯈꯜꯁꯤꯗ ꯈꯟꯖꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯕꯛ ꯁꯨꯐꯝꯒ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯈꯩꯅ "ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ?" ꯍꯪꯅꯔꯛꯏ꯫ ꯑꯩꯅꯁꯨ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯈꯨꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯃꯣꯏꯗ ꯄꯥꯎ ꯑꯗꯨ ꯇꯝꯃꯒꯁꯨ ꯀꯅꯥꯃꯠꯇꯅ ꯊꯥꯖꯕꯤꯔꯣꯏ ꯈꯟꯕꯒꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯁꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯉꯔꯥꯡ ꯑꯉꯥꯡ ꯀꯞꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯨꯝ ꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯉꯜꯂꯤꯉꯩꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯅꯔꯒ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯑꯃꯨꯛ ꯇꯨꯝꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯀꯨꯝꯅ ꯑꯩꯁꯦ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯑꯩꯁꯦ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯂꯥ ꯑꯁꯤ ꯖꯤꯡꯒꯅ ꯈꯥꯔꯒ ꯅꯥꯀꯜ ꯑꯃꯅ ꯗꯝꯕꯨꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯃꯩ ꯊꯥꯜꯂꯒ ꯇꯨꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯩꯁꯨ ꯂꯣꯏꯅ ꯃꯨꯠꯊꯠꯂꯒ ꯇꯨꯝꯃꯤ꯫ ꯊꯥꯕꯜ ꯃꯉꯥꯜꯅ ꯐꯥꯎꯖꯤꯜꯂꯒ ꯍꯥꯏꯐꯦꯠꯇꯤ ꯃꯉꯥꯜ ꯈꯔꯗꯤ ꯐꯥꯎꯖꯤꯜꯂꯛꯏ꯫
Matam adudaisu ingya haiduna phajuptu singkhatke tawringayda dambura aduda nupi amana angang pamlaga satpadu madu dambura aduda mayak yamna sengna tarame madudaisu kimalakpadagi phajupadu khongdagi kok phawbo pulap singkhattuna lay wakandasu karino ngarang na angang kapagi makhon ngasina nupi amana angang pambagi mami kaino tawrisibo haiduna isu wakanse mon khalame Paraba thaban mangal aduna nupiduna piklaba angang ama sumbadawna sum satkibadawna tawi kibadai se hingduma tumba yaramde nongheng anbagadi thabak suminariba mayamduda aina wafam adu phajana hauduwame akhoi mistri aduna su rosan lamangda thabak subasida nangna bukhanda khanjanba wairamgani akhoi sida leiriba khaisidi amata thingnadana nangona khak thingnaba haunade hairei adumna harakpadudai su yamna nungaitaba sawba ma puwame matamdi sum haukibana numidang amuk tarei akhoi tumphangda chak chaba loiraga tumnari aidi ngarang thengnakiba mataw aduda isa se tumba yaramde adubu ngayak leiragadi tumtharame ngayaki matung imanaba henba mamangda kaino uraba mali mase hik singaga kapai aiso ahingda thodok kya ama thengnarabanina mitna se yamna singame aduna iso hogalaga imanabadu hogdoi maso yamna pakhana ingoda mamituni yengai aina sumaingonda kaidorake hangi maduda imanaba aduna ingoda maso asengbado haidorakti tawbadabo maso aina thengnarakkiba singdo mamangda udi urabajani aingonda kasu nate haraga mase amuk tumsanki nongalagadi thabak suna imanaba henbana akhoi mayamda sum tamna ngarang ahing mana ukibado wari tamai madudi mamangduda magi mamangda tummingai angang masa mapi thongdaba akiba masak oiba masen ki hai sung khongji makhon ga loinana mana so dumna wari to tamakpadagi handakti thabak suminariba kanggu sing adusu khara di thajaba hongnarame adubo khoida kya soingam thoktribanina akhoiso kya khanjindana thaba adu surame asumna tha mamuk thabak suba haurakpadagi ka mani di chek chanba loisalame aduna loisaliba ka aduda tilladu khangkatuna adudoina hongjallasi hainarame adumna hainarakpadudha igi wakhandasu o sida hongjalabanina khara makhaidi pharani ta khalame adubu akhoina hospital sariba aduda ek hongjillubadagi phibamsu sum henjalai akhoina ek hongjalakpa hinga aduda akhoige lakminaba ahalama yaurame adu ahingda kanna laurei aduda akhoina kaidorage haiduna hawdokpirame konadi mana karisu tawda hayeng oina tamlage hairei mayam su phare se haidana tumnarame ngayak leibagai imanaba guludo mukkanna laurei handak su kaidorage haidina hawdoklubada masado thakthak niklaga aina hujik tumlingai akhoina leiriba ka sida nupi masam sangna thadabi ama changlaga aingonda kana namsalai hairei akhoi misri aduna su kainone noina ngangna saknariba sing adubo awiba makira natraga sumangda kiba amani ubairo aisu hinartre noi myamna su madugumada hawdorakpasi hairei madudagi akhoi mayam su tumin leinarame aduga nunganpa ngainarame nungalaga akhoi mistri aduna inausa akhoina thabaksigi khusuman advance khara lausalurabanina thabak se khudakta tokpadi yararoi aduna paisa do kokpa loiraga thabak mafa amada hongasu hongase nakhoi mong matawsing adu aisu nungairaktre hairei akhoisu upai leitabadina thabak do dum suba tarame numidadugi numidangni angakpa phangna tamnakiba hing oiduribasi akhoi chak tongnarapagi tumba changage tawrakpasida saptra amaga loinana dong laungna karino khangdaba makhol amana thillai kari makhono su khangde ngayaki matung amuk lepkhraba matung miyoi amana kanna chenbagi makhol ama muktarei ngayak adumna tawramlaba matungda amuk phakhre kona ngayak leiraga amuk angakpani akhoina leiriba mafam aduda chek pairiba dumdagi sektum se langsalakpagi mong matawda chek se hekta langsalai adubo akhoina ka aduda leibanina karimatadi soktre ngayak leiraga angang kapagi makhol adu nongandri phau kapagi makhon se tarame ahing supaki dana tumdabi nongalopaga khoisu yumda hannarasi hainaduna akhoi firon ke ka yumsanduna lambe na gari ngai ba pulap thorame matam aduda akhoi mistri aduda thikadar aduna phone tawrei thaba adu loiraba haidana akhoi mistri na so thaba se suba ngamlaroi hairame tholiba thodok adu pulap wari tamame maduda thikadar aduna phare noisu yumda hallo haibirai pungkhai ama mu gari ngai ba matung gari ama la ami akhoi so gari aduda
ꯄꯨꯂꯞ ꯇꯣꯡꯈꯠꯂꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯁꯥꯟꯅꯕꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ "ꯏꯅꯥꯎꯆꯥ ꯅꯣꯏꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯔ?" ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯥꯏꯔꯨꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯐꯝꯗꯨ ꯃꯅꯥꯛ ꯅꯛꯅ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯗꯕ ꯃꯐꯝꯅꯤ꯫ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯩꯔꯝꯃꯤꯗꯣ ꯆꯤꯡꯆꯦꯞ ꯅꯤꯡꯈꯥꯏꯕꯗ ꯅꯨꯄꯤ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯊꯤꯕ ꯐꯪꯈꯤꯗ꯭ರೆ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎ ꯃꯐꯝ ꯑꯗꯨ ꯃꯤ ꯂꯥꯟꯕ ꯐꯥꯎ ꯉꯝꯅꯗ꯭ꯔꯦ꯫ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯔꯝꯕꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯍꯧꯗ꯭ꯔꯤꯕꯗꯨ ꯃꯗꯨ ꯌꯥꯝꯅ ꯐꯔꯕꯅꯦ" ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯌꯨꯝꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯔꯝꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯂꯦꯞꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯥꯕ ꯃꯈꯥ ꯆꯠꯊꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯆꯤꯡꯒꯤ ꯀ꯭ꯋꯥꯇꯔ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒ ꯍꯦꯛ ꯇꯥꯏꯅꯕ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯅ ꯗꯤꯁꯦꯝꯕꯔ ꯀꯧꯏ꯫ ꯃꯔꯝꯗꯤ ꯑꯩꯁꯦ ꯗꯤꯁꯦꯝꯕꯔ ꯃꯟꯗ ꯏꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯄꯣꯛꯈꯤ ꯍꯥꯏꯗꯅ ꯈꯨꯟꯒꯤ ꯃꯤꯅ ꯊꯣꯟꯕꯤꯕ ꯃꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯅ ꯊꯣꯟꯕꯤꯕ ꯃꯤꯡ ꯑꯃꯁꯨ ꯂꯩꯖꯩ꯫ ꯊꯧꯗꯣꯛ ꯑꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯀ꯭ꯋꯥꯇꯔ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯊꯥꯏꯅꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯥꯛꯑꯕ ꯃꯐꯝ ꯖꯒꯥ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯈꯨꯟꯒꯤ ꯃꯤ ꯁꯥ ꯇꯥꯟꯕ ꯆꯠꯄ, ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯇꯝꯗ ꯇꯔꯤꯛ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯝꯗꯦ꯫ ꯌꯥꯝꯂꯕ ꯃꯤ 6 ꯑꯃ 8 ꯑꯃ ꯑꯗꯨꯝ ꯍꯧꯅꯔꯒ ꯆꯠꯄ ꯃꯐꯝ ꯖꯒꯥ ꯑꯃꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯃꯐꯝ ꯑꯗꯨꯗ ꯁꯖꯤꯁꯤ ꯌꯥꯝꯅ ꯊꯣꯔꯛꯑꯕ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯥ ꯇꯥꯟꯗꯅ ꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯛꯏ꯫ ꯃꯁꯤ ꯃꯔꯝ ꯑꯃꯒꯤꯅꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯨꯔꯒ ꯁꯥ ꯇꯥꯟꯕ ꯆꯪꯈꯤꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯈꯤ꯫ ꯀꯣꯟꯅ ꯅꯨꯄꯥꯗꯨ ꯎꯊꯛ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯝꯗꯕꯒꯤ ꯃꯑꯣꯡꯗꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯏꯁꯣꯔ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏ꯫ ꯃꯥꯒꯤ ꯃꯀꯣꯛꯇꯣ ꯁꯖꯤꯒꯤ ꯃꯀꯣꯛꯇ ꯂꯣꯡꯕ ꯑꯗꯨꯃꯥꯏꯅ ꯂꯣꯡꯉꯦ ꯍꯥꯏꯗꯅ ꯁꯨꯝ ꯋꯥꯔꯤ ꯇꯝꯕꯤ꯫ ꯃꯗꯨ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯀꯨꯞꯅ ꯈꯪꯗꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔ ꯁꯥꯔ ꯈꯪꯗ꯭ꯔꯤꯕꯗꯣ ꯊꯦꯡꯅꯔꯨꯔꯒ ꯍꯤꯡꯅ ꯍꯜꯂꯛꯄ ꯈꯨꯟꯒꯤ ꯃꯤ ꯑꯃꯇ ꯉꯁꯤ ꯐꯥꯎ ꯌꯥꯎꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯊꯥꯏꯅꯗꯒꯤ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯑꯕ ꯖꯒꯥ ꯑꯗꯨꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯑꯣꯐꯤꯁ ꯑꯃꯒꯤ ꯀ꯭ꯋꯥꯇꯔ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯅ ꯂꯩꯕꯤꯅꯤ? ꯃꯣꯏꯅ ꯐꯅ ꯁꯦꯝ ꯁꯥꯔꯁꯨ ꯃꯤ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯁꯦꯝꯒꯠꯂꯛꯇ꯭ꯔꯤꯉꯩ ꯊꯤꯡꯍꯧꯁꯤ, ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯐꯅ ꯃꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯒꯁꯨ ꯃꯐꯝꯗꯨꯒꯤ ꯑꯁꯦꯡꯕ ꯍꯦꯠ ꯂꯤꯗꯔ ꯁꯔꯀꯥꯔꯒꯤ ꯃꯤ ꯑꯃꯠꯇ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯔꯛꯇꯦ꯫ ꯑꯃꯗ ꯍꯥꯏꯔꯨꯏ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ, ꯃꯊꯛꯀꯤ ꯃꯤꯅ ꯇꯧ ꯍꯥꯏꯕꯅꯤ ꯃꯣꯏꯗ ꯍꯥꯏꯌꯨ꯫ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯨꯏ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ, ꯃꯊꯛ ꯊꯣꯡꯕꯅ ꯄꯤꯔꯛꯄ ꯑꯣꯔꯗꯔꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯋꯥꯁꯤ ꯉꯥꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯨ ꯃꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯟꯒꯤ ꯃꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯒꯗꯕ ꯇꯜꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯔꯅꯨ, ꯍꯌꯦꯡ ꯀꯣꯟꯅ ꯃꯣꯏ ꯃꯁꯥꯅ ꯈꯪꯖꯔꯛꯁꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯁꯤꯕꯨ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀ꯭ꯋꯥꯇꯔ ꯑꯗꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯔꯛꯄꯗ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯥꯏꯗ ꯊꯣꯔꯛꯄ ꯁꯖꯤ ꯑꯃ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯃꯤꯗꯥꯡ ꯐꯥꯔꯒ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯃꯈꯣꯏ 5 ꯈꯨꯗꯛꯇ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯑꯔꯨꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯃꯌꯨꯝꯗ ꯀꯨꯝꯅꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯑꯉꯛꯄ ꯑꯀꯤꯕ ꯑꯃ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯑꯃꯨꯛ ꯈꯜꯂꯨꯏ, ꯃꯣꯏꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯂꯧꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯣꯏꯁꯨ ꯈꯪꯖꯔꯝꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯁꯦꯝ ꯁꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯉꯛꯂꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯕꯛ ꯁꯨꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ मफम अदुदा मियोय मंगा सिक्रे खंगब मक्तदा अमुक थबक सुब लाई मोइसे हंदकसु करिगुम खुदोंग थिबा जौबमदि तारनी दो हायदना खुलाकपसु यामना सावरम्मे हाइबगा तौबगा मफम अदुदा थबक सुब नौना लाइबसिंग अदुसु मोइसु मिसि मिना यावरकपदगी मफम अदु थादोक्तुना अमुक चेन्नाखि
Lepa leite government gi official kangusing asisu makoina mafam asida leptabi thaba asidabo loisal lauragadi haidana thabak suba misi ama sakre ama muktharak mathang lepa leitana tharei adumaina sum mawong marin tadana sum thabak to matek subadagi konadi usinachin quarter adu mapung phana loisalami loisaliba matam madusu sahi ama nida sangadabado sahi mangani madugi quarter adu sem saba complete wana loisan krisi sem saba pungloi loirba matung sahi ama mo mapam maduda thabak tawwa mi mata leiba lakhide akoina su mapam maduda changsalubada moina khara koktok sengtokkhibagi resu khangde jaga do khara masana na leirame aduna khungi misu toina mapam madonda insang na bithiba sa tanba toina sangba hongnarame kona matam kharage matungdadi mapam maduda government gi employee thabak tawwa mi khara leina balame मधुसु मखोई के फैमिली का पुननी लेब लाइसी मोइना लेब होरपदा अखोई खुल्लसिदा कासु मोइसे इंसांग नापी लेब दुम संगई मसिदा अखोई खुनगी मीनसु मफम मदुदा लेब नुंगाइब्रो हंगुबदा मखोइदि करिमता तौदबदौना लेब यामना नुंगाइ हाइदना खुमई मोइना दुमना हेक खुमकपगा खुंजासिंग अखोइदि अमगा मुन्ना येंगनरामी मोइसे था हुम मरी मुक लेब हौराबा मतुंग क्वार्टर अदुदा कीबा थौदोक थोकपा हौरे मोइ लेबदा यामना कीरे हाइदना खुनगी खुलाकपदा तोइना वाकटपा लामे अखोइ खुनगी खुलाकपनासु मफम अदुदा लेरिबा सिंग अदुदा सेंगना दुम वारिदो हाइबिरामे नोइना मफम असदा लेबा लाक्त्रिङै नौना लेरिबा क्वार्टर अदु सिंगो सागतपा हौरकपदा थबक सुबा मी मंगा अमसु सिख्रबने अदुना नखोइसु मफम अदु थुना थादोगा चलहौरो अदु नत्रगदि नोइ अवाफमदा तानी हाइबिरामे मोइसो खुलाकपना हारिदो दुम तारामे तबदबो पाकपाकति चलमदे तमने यकीबा थिंगै हाइदनदि तत्तना खुलाकपगी मनाक्ता वाकटपदि दुम लाई असुम तौदना नोंगमा नुमित अमदि मफम अदुदा लेबा नुपी अमा मखोइना लेरिबा क्वार्टर अदुदा थौरी यान्दुना सिरे हाइनरै पाउदो ताबदा अखोइ खुनगी मियुइसिंगसु मतौ करमना थोक्रिबजानो हाइदना येंगबा चंगनरामे अदुदा लेरिबा मखोइना अखोइदा वारि तमकपदा अहिंगदा सा खोंबा मखोन यामना ताई मरग अदुदा मी खरसु मपानदा यामना कप्पा मखोन ताई नुपी अदुना सिरमिदसु मपानदा थोरगा मनुंगदा हंजलकपदा मसा मतोमदा थौरी यान्दुना सिजरमबने हाइरेई वारी अदुदा अखोइ खुनगी मिसु लोइना किन्नरामे खुलाकपदा नतना अखोइ खुंजासिंगनासु मोइदा ज्ञान तानबा फजना हाइबी नोइ चलहौरो मफमसे करिनोमदि लेइबने नोइना सिदा दुम लेइथरगदि मथंग नोइ खुदोंथिबा लोइना ताराने अखोइसु नुंगाइबिदे नोइना अवाबा तारकपदो हाइबिरामे मोइसु खोइदा हाइदना ताबदि मुन्ना दुम लोइना ताई तबदबो चतखिबदि सुंचत चतखिदे मोइसे नुपी अमदुदा थौरी यालगा सिख्रबा मतुंग मतमिकान कानदना अमगसु अमो थौरी याले हाइदना मुक्तारेई अदुमाइना मथंग मौंग तादना सुम सिरकपदगी कोना थंगदि मोइसिंगदो लोइना हन्नाखि मोइ मयामना हन्नाखिबा मतुंग मफम जगादुदि तमनाबदा अखोइ खुनगी मिदि मफम अदुदा लालगा चतफाफौ ngamnaramde नुमिदांग से मके अदोमदगी नुपा अमना अखोइ खुन तमना कना हेक्ता लाउरई अदुगा मी कपो मखोनसु यामना ताई अदुना अखोइदि मके अदोमदा चतकदबा लंबेल अदु थिंगजनदुना थाम्मे अदुगा वारी अमना नोंमदि खुनगी नुपा मसाई खलकपा मखोइ खरा मके अदोमदा संगबा याद्रे थिंगबदो मखोइसे अदोमदा सा तानबा तुमिना सांखी हौजिकी मी लेनदबा क्वार्टर अदु हेक यौरकपदा मनुंगदुदा नुपी अमगा नुपा खरगा यामना कप्पी हाय खुनगी इंखलकपा नहासिंग अदुनासु कनानो कप्पीसे हाइदुना मनुंगदा चंगसलुबदा थोंग थोंनाउसिंग अदु कना कोक मसक उदबा अमना थिंदुना सानरेई हाय मदुदगी अंगांगसिंग अदुसु कीदना मपानदा लोइना चेंथोंगनरेई नुमितुदगी मखोसु मफम अदुमदा मुखना संखिद्रबा माले अदुना हौजिकी मफमसे खुनसिगी ओइना यामना तमनबा जगा अमा ओइदुना लेइरि हौजिकफो अदुम तमनरी मफमदो मयाम मनिसुबा वारिसि मतांग असाइदा लोइजरे अहुमसुबा वारिसि अमो मयामदा खुदोन तमजरे वारिसि मतम मदुदा अखोइगी लेकाइ असिदा असेंगबा थोकिबा थौदो अमगी वारिनि अखोइगी लेकाइ सिदा नुमिदांग फनेक पाइरगा चतखिबगी वारिनि लेकाइ असिदा माइबा अमा लेइरामे हौजिकी माइबसे महि पोसेम जादो असुकी मतेक हइबा माइबने अदुना माइबा सिगा मानबा ngamba मी मत लेइते नुमितो अखोइ इमानबा खरा लम अमदा इसै येंगबा चलामे मदुदा इमानबा रोजर हाइदना खरा कारण ताबा इमानबा मा यावे माने इसै येंगफमदा मी नुपी मसा अमता लक्नरुदना अदाइदा लेइबा लकाइगी मीना इमानबदो
ꯇꯞ ꯇꯥꯅ ꯐꯨꯕꯤꯔꯛꯏ꯫ ꯃꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯐꯥꯎ ꯐꯨꯕ ꯆꯩꯕ ꯍꯧꯔꯛꯑꯕꯅꯤ꯫ ꯑꯗꯨꯗ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯊꯥꯏꯅ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯔꯝꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯆꯦꯜꯍꯧꯔꯣ ꯍꯥꯏꯗꯅ ꯃꯥꯅ ꯉꯥꯏꯍꯥꯛ ꯈꯥꯝꯇꯣꯛꯏꯉꯩ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯣꯠꯇꯅ ꯆꯦꯟꯅꯔꯛꯏ꯫ ꯂꯝꯕꯦꯟꯗꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯄꯨꯈꯠꯇ ꯈꯟꯅꯔꯝꯃꯤ꯫ ꯅꯪꯅꯅꯤ ꯃꯥꯅꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯁꯤꯗ ꯂꯩꯔꯛ ꯑꯆꯧꯕ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯄꯨꯡꯒ ꯊꯦꯡꯉ ꯁꯨꯝ ꯂꯩꯔꯛ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯄ ꯃꯥꯜꯂꯨꯏ ꯑꯍꯥꯟꯕꯗ꯫ ꯀꯣꯟꯅꯗꯤ ꯁꯨꯝ ꯄꯥꯏꯕ ꯀꯩꯕꯣꯏ ꯐꯅꯦꯛ ꯑꯃ ꯋꯥꯇꯣꯟꯃꯨ ꯁꯨꯝ ꯋꯥꯡꯈꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤꯗ ꯁꯨꯝ ꯄꯥꯏꯔꯒ ꯂꯥꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯋꯥꯡꯅ ꯃꯊꯛꯁꯤꯗ ꯁꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯁꯤꯗ ꯇꯥꯟꯅꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯃꯥꯒꯤ ꯆꯦꯟꯅꯔꯛꯄꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯅꯔꯝꯗꯦ꯫ ꯑꯩꯁꯨ ꯇꯨꯡ ꯃꯥꯡꯒ ꯑꯃꯠꯇ ꯌꯦꯡꯕ ꯅꯠꯇꯦ ꯄꯥꯈꯠꯇꯅ ꯌꯨꯝ ꯌꯧꯔꯒꯗꯤ ꯍꯥꯏꯗꯅ ꯆꯦꯜꯂꯛꯄꯗꯨꯅ ꯈꯪꯍꯧꯗꯦ ꯌꯨꯝ ꯌꯧꯔꯛꯈꯤꯕꯁꯨ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯥꯏꯐꯦꯠ ꯂꯦꯞꯄꯒ ꯃꯊꯛꯇ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯝꯃꯤ ꯇꯥꯟꯅꯔꯛꯏꯕ ꯖꯥꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯏꯇꯨꯡꯗꯗꯤ ꯀꯅꯥꯃꯠꯇ ꯇꯥꯟꯅꯔꯛꯑꯝꯗ꯭ꯔꯦ꯫ ꯌꯨꯝ ꯃꯅꯨꯡꯗ ꯑꯩꯁꯦ ꯍꯥꯊꯨ ꯄꯨꯔꯞ ꯆꯦꯟꯁꯜꯂꯛꯑꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯈꯪꯉꯕꯖꯥꯠꯅꯤ ꯑꯩꯅ ꯆꯦꯟꯁꯜꯂꯛꯄꯗꯨꯗ꯫ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯣꯏꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯟꯅꯔꯛꯏ꯫ ꯑꯩꯅꯁꯨ ꯕꯕꯥ ꯏꯃꯥꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯕꯕꯥ ꯏꯃꯥ ꯐꯅꯦꯛ ꯄꯥꯏꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯝꯕꯗꯨꯗ ꯕꯕꯥ ꯏꯃꯥꯅ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯐꯅꯦꯛꯄꯨ ꯀꯃꯥꯏꯅ ꯄꯥꯏꯔꯒ ꯆꯠꯇꯣꯔꯤꯒꯦ ꯍꯦꯔ ꯑꯣꯏꯗ ꯄꯥꯗꯕ ꯀꯔꯤ ꯆꯥꯁꯟ ꯊꯛꯆꯜꯂꯛꯀꯦ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯅꯣꯏ ꯊꯥꯖꯗ꯭ꯔꯒ ꯂꯩꯔꯛ ꯑꯆꯧꯕꯗꯨꯗ ꯑꯃꯨꯛꯇ ꯊꯣꯛꯎꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯛ ꯑꯆꯧꯕ ꯍꯦꯛ ꯄꯟꯕꯒ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯃꯥꯏꯕꯗꯨꯒꯤ ꯃꯌꯥꯅꯤ, ꯁꯣꯏꯗ꯭ꯔꯦ ꯅꯣꯏ ꯊꯦꯡꯅꯔꯛꯏ꯫ ꯃꯄꯥꯁꯤꯕꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯉꯥꯎꯁꯤꯟꯅꯕ ꯃꯣꯏꯅ ꯊꯦꯡꯅꯗꯅ ꯀꯅꯥꯅ ꯊꯦꯡꯅꯅꯤ ꯍꯥꯏꯒꯦ꯫ ꯍꯧꯖꯤꯛ ꯄꯨꯡ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯣꯏꯒꯨꯝꯕꯁꯤꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯗꯥꯏꯗ ꯆꯠꯂꯨꯗꯣꯏꯁꯤ, ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯁꯤ꯫ ꯃꯃꯥ ꯅꯪꯅ ꯃꯩ ꯈꯔ ꯑꯣꯛꯊꯣꯛꯄꯤꯌꯨ, ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ꯫ ꯃꯤꯇ꯭ꯔꯪꯅꯤ ꯎꯍꯜꯂꯤꯏꯕꯗꯨ, ꯑꯁꯦꯡꯕ ꯐꯅꯦꯛ ꯄꯥꯏꯕ ꯍꯧꯅꯗꯦ꯫ ꯑꯗꯥꯏꯗ ꯃꯥꯏꯕꯗꯨꯅ ꯀꯩꯅꯣ ꯊꯥꯗꯣꯛꯑꯒ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯅꯣꯏꯅ ꯂꯥꯛꯄꯗꯨꯗ ꯀꯤꯗꯅ ꯆꯦꯟꯈꯤꯅꯕ ꯍꯥꯏꯗꯅ ꯅꯈꯣꯏꯗ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯔꯤꯅꯤ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯑꯗꯥꯏꯗ ꯁꯒꯣꯜ ꯑꯉꯧꯕ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯤꯠꯇ ꯌꯥꯝꯅ ꯎꯔꯝꯃꯤ꯫ ꯑꯗꯨ ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯗꯦ, ꯃꯥꯏꯕꯅ ꯁꯥꯟꯅꯕ ꯃꯤꯇ꯭ꯔꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯀꯤꯗꯅ ꯌꯥꯝꯅ ꯂꯥꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯥꯟꯅ ꯀꯤꯔꯝꯕꯁꯤꯡ ꯑꯗꯨ ꯐꯔꯝꯃꯤ꯫ ꯏꯃꯥꯅ ꯏꯁꯥꯗ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯀꯣꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ ꯊꯦꯡꯉꯀꯥꯟꯗ ꯑꯩꯁꯦ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯐꯗ꯭ꯔꯠ ꯀꯔꯤꯅꯣꯃ ꯃꯈꯣꯜ ꯑꯃ ꯁꯨꯝ ꯇꯥꯔꯛꯏ꯫ ꯍꯥꯏꯗꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯅꯦꯛꯀꯨꯝꯕ ꯐꯧꯔꯒ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯅ ꯍꯨꯝꯖꯤꯟꯗꯨꯅ ꯐꯠ ꯍꯥꯏꯕ ꯃꯈꯣꯜ ꯑꯗꯨꯅꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯇꯥꯟꯅꯔꯛꯄ ꯐꯅꯦꯛꯇꯨ ꯃꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯕꯕꯥ ꯏꯃꯥ ꯍꯥꯏꯗꯅ ꯀꯤꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯑꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯍꯧꯒꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯃꯈꯣꯏꯗ ꯐꯅꯦꯛꯇꯣ ꯍꯧꯖꯤꯛ ꯑꯁꯥꯏꯗ ꯄꯥꯏꯔꯒ ꯂꯥꯛꯑꯕ ꯃꯥꯜꯂꯤ, ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯩꯅꯣꯅꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ, ꯀꯗꯥꯏꯗꯒꯤ ꯏꯄꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯩꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯈꯣꯟꯗꯣ ꯐꯗꯠ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯌꯦꯡꯉꯝꯃꯤ꯫ ꯏꯃꯥꯁꯨ ꯀꯤꯗꯅ ꯏꯕꯨꯡꯉꯣ ꯅꯇꯨꯡꯗ ꯏꯟꯅꯔꯛꯑꯕꯖꯥꯔ ꯍꯥꯏꯔꯛꯏ꯫ ꯀꯣꯟꯅ ꯕꯕꯥꯅ ꯊꯣꯡꯅꯥꯎꯗꯣ ꯇꯞꯅ ꯂꯣꯟꯁꯤꯜꯂꯒ ꯏꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯃꯥ ꯅꯪ ꯃꯄꯥꯟꯗ ꯀꯔꯤ ꯐꯧꯔꯝꯃꯤ, ꯅꯪ ꯀꯔꯤ ꯂꯧꯁꯤꯟꯕ ꯀꯥꯎꯔꯝꯒꯦ ꯉꯁꯤ ꯍꯪꯉꯛꯏ꯫ ꯏꯃꯥꯅꯁꯨ ꯀꯩꯕꯨ ꯀꯥꯎꯔꯝꯗꯣꯔꯤꯒꯦ, ꯀꯔꯤꯃꯠꯇ ꯀꯥꯎꯗꯦ ꯑꯩ, ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯑꯩꯅ ꯏꯔꯨꯖꯕꯗ ꯁꯦꯠꯄ ꯈꯨꯗꯩ ꯑꯃꯟꯕꯁꯤꯗꯤ ꯃꯄꯥꯟꯗ ꯀꯃꯥꯏꯅ ꯐꯧꯔꯝꯃꯤꯕ, ꯑꯁꯤꯒꯤ ꯃꯈꯣꯟꯁꯤꯅꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯤꯔꯤꯁꯤ, ꯅꯣꯏꯁꯤꯗꯤ ꯀꯝꯗꯧꯅꯤ, ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯅꯨꯃꯤꯗꯥꯡ ꯐꯨꯔꯤꯠ ꯐꯤ ꯐꯅꯦꯛ ꯐꯧꯕ ꯇꯧꯍꯩꯗꯦ ꯍꯥꯏꯅꯗ꯭ꯔꯣ, ꯑꯁꯤ ꯊꯨꯅ ꯂꯧꯁꯜꯂꯨꯁꯨ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯍꯨꯝꯃꯛꯄꯗ ꯑꯁꯤꯅ ꯍꯥꯏ ꯍꯨꯝꯕ ꯇꯧꯕ ꯑꯣꯏꯔꯤꯅꯤ꯫ ꯅꯃꯥ ꯅꯆꯥ ꯀꯣꯛ ꯆꯥꯛꯄ ꯃꯥꯟꯅꯔꯛꯀꯅꯨ, ꯑꯩ ꯅꯣꯏ ꯑꯅꯤ ꯁꯦꯟꯅꯕ ꯉꯝꯃꯔꯣꯏ, ꯑꯩ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣꯃ ꯂꯩꯈ꯭ꯔꯒꯦꯔꯥ, ꯑꯃ ꯇꯧꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯅꯣꯏ ꯑꯅꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯨ ꯋꯥ ꯉꯥꯡꯗꯦ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯔꯛꯑꯒ ꯕꯕꯥꯒꯤ ꯈꯨꯗꯩ ꯑꯗꯨ ꯂꯧꯁꯜꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯔꯛꯄꯗꯨꯗ ꯏꯁꯥ ꯏꯇꯣꯝꯗ ꯏꯀꯥꯏꯖꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯑꯣꯏꯔꯝꯗꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯉꯔꯥꯡꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯀꯤꯗꯅ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯦ ꯍꯥꯏ꯫
ꯑꯩꯁꯨ ꯃꯈꯣꯏꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯉꯔꯥꯡꯗꯤ ꯑꯍꯤꯡꯗ ꯐꯗꯠ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯇꯅ ꯑꯩꯗꯤ ꯐꯅꯦꯛꯇꯨꯅ ꯇꯥꯟꯅꯔꯛꯑꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯗꯣ ꯂꯥꯁꯇ ꯏꯃꯥꯅ ꯕꯕꯥꯒꯤ ꯏꯔꯨ ꯂꯨꯖꯕꯗ ꯇꯨꯝꯕ ꯈꯨꯗꯩꯗꯣ ꯃꯗꯨ ꯂꯧꯁꯟꯕ ꯀꯥꯎꯕꯗꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯕ ꯃꯈꯣꯟꯗꯨ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯌꯨꯛꯇꯨꯗ ꯑꯃꯨꯛ ꯋꯥ ꯂꯥꯡꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯂꯩꯔꯛ ꯑꯆꯧꯕꯁꯤꯗ ꯁꯨꯝ ꯐꯅꯦꯛ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯨꯝ ꯉꯥꯡꯅ ꯁꯣꯟꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯈꯤꯇꯪ ꯍꯦꯛ ꯃꯝꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯛ ꯑꯆꯧꯕꯁꯤ ꯃꯤ ꯑꯃꯠꯇ ꯂꯥꯟꯗꯨꯅ ꯆꯠꯄ ꯀꯤꯅꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯤꯒꯤ ꯌꯨꯝꯗ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯒꯥꯔꯤ ꯁꯥꯏꯀꯜꯒꯨꯝꯕ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅꯔꯛꯏ꯫ ꯑꯗꯨꯅ ꯀ꯭ꯂꯕꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯧꯈꯠꯂꯒ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯀꯧꯈꯠꯄꯗꯨ ꯌꯥꯎꯔꯤꯅꯤ꯫ ꯀꯅꯥꯅ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯍꯨꯔꯤꯅꯣꯁꯤ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯁꯨ ꯐꯅꯦꯛ ꯄꯥꯏꯕꯤ ꯂꯩꯔꯛ ꯍꯥꯏꯗꯅ ꯃꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏꯅ ꯆꯠꯈꯤ꯫ ꯑꯗꯨꯃꯥꯏꯅꯁꯨ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯊꯕꯛꯁꯤ ꯇꯧꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯂꯩꯔꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯊꯦꯡꯕꯗ ꯀꯅꯥ ꯆꯠꯀꯦ ꯊꯣꯛꯀꯦ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯨꯝꯗꯨꯅ ꯌꯦꯡꯕꯗ ꯑꯍꯜ ꯑꯃ ꯂꯩꯔꯛ ꯑꯗꯨꯗ ꯁꯨꯝ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯁꯤ ꯀꯅꯥꯅꯣ ꯃꯁꯛꯇꯗꯤ ꯈꯪꯗꯣꯛꯁꯤ ꯍꯥꯏꯅꯗꯨꯅ ꯆꯪꯁꯜꯂꯒ ꯐꯥꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯤꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯍꯥꯏ꯫ ꯁꯨꯝ ꯐꯩꯖꯣꯝ ꯑꯉꯧꯕ ꯑꯃꯒ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃꯒ ꯏꯍꯥꯡ ꯍꯥꯡꯅ ꯑꯗꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯍꯥꯏ꯫ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯏꯗꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉ ꯄꯣꯠꯅꯤ ꯄꯨꯝꯅꯃꯛ ꯃꯗꯨꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕꯗꯨꯅ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯃꯁꯥꯗ ꯍꯛꯊꯦꯡꯅꯅ ꯍꯦꯛ ꯍꯥꯏꯕ ꯀꯤꯕꯗꯒꯤ ꯀꯅꯥꯅꯁꯨ ꯃꯥꯏꯕꯗꯨꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯃꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡ ꯃꯥꯏꯕꯗꯨ ꯁꯤꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯁꯤꯔꯝꯗꯥꯏ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯐꯅ ꯀꯨꯏꯔꯐꯥꯎ ꯃꯐꯝ ꯑꯗꯥꯏꯗꯨ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯉꯝꯅꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯛꯇꯨ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯗꯥꯏꯗ ꯍꯥꯟꯅ ꯇꯧꯅꯔꯝꯕ ꯊꯣꯛꯑꯝꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫